Linthoi magi khwaidagi ahanba period lakpa hokhibase mana chahi nipan surakpa matam adudane machega makhoini chakthongbi kana sanaringai dane mabokna chakau dakhina oina pibirakhiba magi khwaidagi pamjaba lei machugi skirt tu churibadu ukhidanaba magi jersey duna makhwangda punsile aduga konna skirt tu amotpa hehek mai thadok famduda matum tasilga langsiloi mamana skirt tu dikadai chatkhre subada yahoge hanglaga su thaidoknaba kari karino pangkhumda khumjille Linthoi mamaga yam koinadana loinai adubu ma angang yam oiri khandana period ki wari mamana mangonda hana sabi khidri ma di lairadana mache fauba thagi khongkap lakpa hodribane Linthoi period karino khangi pakhatpabudi pokhiba leite haina kona haijare adubu ma tha kaya hinade kaijai hedana period lakpa hore kanada su haidok ningkhide aikhoi school tamlingai matamgi wari amamuk haijage aikhoi batch ki taminar khibsing ayamba class 6 haidi chawrakna chahi 13 swaida loinamak period lakpa hongnakhi adubu class 4 karibi atai mamanabi singdagi khara hena mapung phana uba angang amatam lamme ma atai singdagi wangba heli aduga magi develop tarokliba breast tu khumjin janaba sarasu sana half sweater adum litlaga school lai hek yengbada Leishabi mali haina atai singna mabu mawong amada su khanbi ba yaukhi Class 4 tamak tamlibi mahak period lakpagi pau school da wawa launakhi aduga mayamna madi Leishabi yamna sajaning bagi nganna period lakpani haina sungangna bikhi pediatricians haidi angang singi doctor na changchat tanupi macha singi breast tissue develop torokpa amadi chabok payana ba maturity lakpa matam haidi puberty si changchat chahi 13 swaido oigali haina panai aduga tasengna thagi khongkap lakpa asina chahi 13 muk surakpada oinai khanaramme Masi 1980s matam swagi warini adubu 2010 gi study amgi matung ina khangba ngamle madudi white jati gi 18% Hispanics haidi Central America gi Spanish lon masingi 31% black nupi macha 43% ti chahi nipan surakpada thelar ki haidi breast pomba hori hai sigum nupi macha singse masung mamanabi singdagi wangba henbata natana atai hakjang gi saruk singsu mapung phaba matau utle khudam oina finungi sam horakpa segrak manam chenba horakpa asina jingba nupi macha singdana chahi nipan mamang aduga nupa macha dana chahi mapan mamang khudam singsi utpa horagadi mase precocious puberty haina khangnai asumna ngan khatna sexual maturity lakpagi oiba ba maram khara doctors amade thijiloi singna pire makhoi sing adudi obesity hakchang ka hena noikha chawkhatpa plastic chinjak amadi personal care products sing de yawba hormone puthokpagi mathau toba endocrine system bu ayet apan piba chemical sing imung mahi langna bana stress wangna leiba asina chingba singsina oiba yai haire adagi amuk covid laichat manung daso nupi macha singan khatna period lakpagi chang khangkap kap khatpa thengnakhi Germany amadi Turkey gi studies kharagi matung inna 2020 lockdown manungda saruk ani dagi ahum lak wangkhatkhi hai puberty ngan khatpase malem pumbada thokliba thawang amakhakne Thoklibasi nupi macha sing khakta da sunnate nupa macha sing su ngan khatna mapung marai fanare tawbatabu nupi macha sing dana masing yaba heli haiba khaktane haujikan paktak na ngan na period lakpa amade nganta Leishabi phawagi chang henkatnarabanina yam ngan na period la agasu pakhatpa ikaina bagi chang khara handhanare adubu masi hairedana wakhal hakchangda akaiba amata thokte habidi amuk yadre Study kaya amadagi khangma ngamle madudi nganta mapung phabi nupi macha sing obesity breast cancer chaba thakpaga mari leinaba bera sing depression amadi behavior gi problem sing thengnaba yai covid matung naha singi wakhal laina laichat kumkan na wangkhatlingai sida nganta puberty yowasina doctor amadi mama mapa sing bunung sa thihalle precocious puberty si makhal ani thokna khaidoi Number 1 Hena common oiba central precocious puberty CD normal puberty adu ngan khatna hoba aduni gonadotropins ko hormone sing pituitary gland na thadorakpadagi nupagi na testicles aduga nupigi ovary sing na testosterone amadi estrogen hariba sex hormone sing puthohalai masina hakchang da chabo kayat sing mapung phan lakpane Number 2 peripheral precocious puberty Sina ngasai gidudagi khara khetnaba hanthana thokanba makhalne sidadi brain amadi pituitary gland singi thodang yaude ovary testicles adrenal gland singi ojaba problem sing natragana mathau watpa thyroid gland na ohenbasu yai
Mama mapa oibasing macha ngantana period lakpasi nungsa thiba poknai aduna doctor sing tana biduna nungi asoiba kari leibage yengthokpigadabani masi haridana precocious puberty se yamna kiningai oiba thongni khandanabasu tause ngankhatpa puberty manba symptom sing utlagaso oiramdaba matomda fajakhibasu yawe layengma mathau tagadaba oiragaso mai pakna adum yengba ngame ngankhatna puberty lakpa angang sing ayamba normal oina akaiba thingnadana leiba yai su haire ayamba matangdadi precocious puberty se hidak langthak thaba mathau tanade kariguma kan yam tangna brain tumor na ohenba natragana atopa maramna ohelakpa yawbagi wane ayambadi normal oba case oigali oifam thokpa punsigi tangkak amabu anaba makhal ama oina yengsi langani haidana doctor singna phongdokle puberty haibasigi wahan thoksu honglakli haibiyai adult haidi mapung marai sare fabagi tangkak sida kansin fam thong oina urambado puberty si childhood ki stage haidi angang oiringai punsigi tangkak ama oina unabasu haurakle ngasigi wahang hakchangi karamba kayatpu master gland haina khangnabage haibiramo